Irik to ngai mabu kaurukpaduda akibasu fauri karamnadi kiroi amamba kaduda nupi amana kanana kainusu khangdaba mana mabu kaurukpadu Irik tuminna le makhut makhongado nanthoknaba kanna hone adubu ngamdre mana adumna tawbaduda haujiki nupigi khonjel aduna amuksu manak nangna laibagumna kaure Irik Irik ai khangdrabo Irik khangboi kaiba ima haina khanglaw lorokpaduda mapanda yu thaktuna leiba nupa ani humdo changlai oi karino law khonglido mase noigi demdu nate khangaba nangna lawrsune kanam taroi mi chu changoi tumil layuko asi haramlaga thokre nupa amana kaase yam mami mai thanbiramgise laten oine asi haraga laten ado mai thanbirame makhoi su thokre Irik ka aduda mangal khara phangbadagi akibado kharadi fare ngasai mungonda kaurukhiba nupi ado kanano kaino haiduna yengle akoibaduda adabu kanasu leiramde madu ubada hawjikta kaurukhibadubu ai wakhalnara kasidadi kanasu leitena Iriktu kina akoibaduda yenglengale somdana Irik ado thengla phawba hanjilaktabaduda mama mapado pakhalagle college taju oja singda mamanaba singda hangle adusu lakte ngasidi haina hairakle sanaraido pakhalagle ngasaida college tani hairamlibani aingonda nongmata oidaba ngangba nate ayungantade chatkibani kanada kadaidano mana chatliba leiribasibo phone phangi oblei natene mama nangbu mamanabisingda hanglabo loinamakta hangle ngasigi wari sadri lakte ude ngakta natragana chen chongdana tawriba jalo magi sibo oiroida madi kanasu khangnadena hai pariga luhongbaisu mana yarabani adu oiragana parida hangsiro aisu khalambani hangsirana phone to itauda mukta makoina parigi mapada phone tawduna pariga wari saraga Irikka paw phongnabra unabra hangbado paridi unadi haina hairakle sanare matha sanale Irik mangkhibagi pawdo parina khangbadagi lingjenda phone phat tawre pari kaidore Irik kaidale wahang pohongdana Irik hanglakpaduda lingjel ngakna kaino haise Irik kadaida lege habane kaino pari Irik tubu aina question senaraga leibro nattene nangbu ngawrabro Irik kaiga yum naknabro maga ge punbro nattene punbadi laarduna maga paw phongnakidaba kuire haiba lingjel Irik na ngasai aingonda hairamabani nanga chatnina Irik kadaida le parina khangkau korukpaduda lingjel du somda phone ado khara lapna thami aduga karina khangde Irik amana mu Irik asi haraga phone do manakongda thamlaga pari ai phone thomlage lohongdobu su kuidrabani ai hapta phadrabani ado nang aingonda phone pongtok torakana thamle aduga Irik kaiga samina khiyabado
ꯃꯨꯟꯅ ꯀꯅꯥ ꯀꯅꯥ ꯎꯍꯧꯒꯦꯅ ꯍꯪꯈꯣ ꯑꯩꯒ ꯆꯠꯅꯤꯅ ꯍꯥꯏꯖꯤꯟꯅꯔꯒ ꯅꯨꯄꯥ ꯑꯇꯣꯞꯄꯒ ꯆꯦꯜꯂꯝꯕꯔꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯐꯠ ꯀꯛꯂꯒ ꯗꯔꯀꯥꯔ ꯇꯥꯗꯦ ꯏꯕꯦꯝꯃ ꯏꯔꯦꯛ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯤꯠꯇꯣ ꯑꯃꯨꯛ ꯏꯃꯨꯛ ꯉꯥꯡꯁꯤꯜꯂꯛꯑꯦ ꯄꯥꯔꯤ ꯏꯔꯦꯛ ꯅꯪꯅ ꯀꯝꯗꯧꯅ ꯈꯪꯂꯤꯕ ꯏꯔꯤꯛꯀ ꯑꯩꯒ ꯆꯠꯃꯤꯟꯅꯈꯤ ꯍꯥꯏꯕ ꯑꯣ ꯏꯔꯦꯛ ꯑꯩꯅ ꯀꯅꯥꯗꯁꯨ ꯍꯥꯏꯔꯝꯒꯅꯨ ꯍꯥꯏꯔꯒ ꯅꯪꯗꯤ ꯄꯥꯔꯤꯗꯁꯨ ꯍꯥꯏꯔꯝꯃꯤꯕ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯩ ꯇꯧꯒꯅꯤ ꯑꯩ ꯍꯧꯖꯤꯛ ꯀꯩ ꯇꯧꯒꯅꯤ ꯇꯟꯖꯥ ꯑꯗꯨꯗꯁꯨ ꯄꯣꯏꯔꯩ ꯐꯣꯟ ꯇꯧꯔꯛꯏ ꯂꯤꯡꯖꯦꯜ ꯑꯗꯨ ꯎꯕꯗ ꯑꯁ ꯇꯥꯟꯗꯤ ꯀꯥꯏꯈ꯭ꯔꯦꯍꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯤ ꯂꯥꯟꯖꯗꯕꯤ ꯁꯥꯔꯒ ꯄꯣꯏꯔꯦ ꯅꯪ ꯏꯔꯤꯛ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯁꯦ ꯄꯥꯎ ꯇꯥꯗ꯭ꯔꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯏꯔꯤꯛ ꯍꯣꯏ ꯃꯃꯥꯗꯣ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤꯅꯤ ꯑꯗ ꯈꯪꯕꯅꯤ ꯑꯁ ꯃꯤ ꯂꯩꯁꯥꯕꯤꯅꯤ ꯆꯦꯟꯕ ꯑꯣꯏꯔꯝꯅꯤꯀꯣ ꯃꯥꯡꯕ ꯑꯣꯏꯔꯝꯃꯣꯏ ꯆꯦꯟꯕꯕꯨ ꯑꯣꯏꯔꯗꯤ ꯐꯩꯅꯤ ꯑꯗ ꯃꯇꯝꯒ ꯃꯇꯝ ꯐꯠꯇꯕꯁꯤꯗ ꯁꯨꯝ ꯄꯥꯈꯠꯇꯧꯕꯅꯤ ꯅꯪꯅ ꯄꯥꯈꯠꯂꯤꯕ ꯑꯩꯒꯤꯗꯤ ꯀꯔꯤꯝ ꯈꯟꯗꯕꯩ ꯋꯥꯅꯤꯅꯦ ꯑꯗꯨꯏ ꯅꯠꯇꯦꯗ ꯑꯗꯨꯏ ꯅꯠꯇ꯭ꯔꯗꯤ ꯀꯩꯒꯤ ꯁꯨꯝ ꯌꯥꯔꯦꯁꯦ ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯀꯩꯅꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯂꯨꯍꯣꯡꯕꯒꯤ ꯋꯥꯅꯤ ꯑꯩꯁꯨ ꯃꯗꯨꯒꯤ ꯋꯥꯗꯣ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯇꯧꯔꯝꯃꯤꯕꯅꯤ ꯐꯔꯦ ꯅꯪꯅ ꯍꯧꯗꯣꯛꯂꯛꯄ ꯑꯩ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯂꯨꯍꯣꯡꯕꯒꯤ ꯋꯥꯁꯦ ꯀꯌꯥ ꯀꯩꯗꯧꯗꯦ ꯃꯊꯪ ꯆꯍꯤ ꯍꯧꯔꯛꯄꯗ ꯑꯗꯨꯗ ꯑꯣꯏꯅ ꯀꯩꯅꯣ ꯌꯥꯔꯣꯏꯌꯦ ꯑꯩ ꯃꯤ ꯀꯨꯊꯤ ꯌꯦꯡꯂꯨꯕꯗ ꯁꯨꯃꯥꯡꯂꯥ ꯇꯥꯎ ꯍꯥꯏꯕ ꯂꯩ ꯍꯥꯏꯁꯤ ꯅꯪ ꯈꯪꯗ꯭ꯔꯕꯣ ꯄꯣꯏꯔꯦ ꯄꯣꯏꯔꯩꯗꯨ ꯋꯥ ꯀꯌꯥ ꯉꯥꯡꯅꯤꯡꯗ꯭ꯔꯦ ꯐꯠ ꯁꯝꯖꯤꯜꯂꯛꯑꯦ ꯐꯔꯦꯁꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩ ꯐꯣꯟ ꯊꯝꯂꯒꯦꯀꯣ ꯀꯩ ꯄꯣꯏꯔꯩ ꯐꯣꯟ ꯑꯗꯨ ꯐꯠ ꯀꯛꯈ꯭ꯔꯦ ꯂꯤꯡꯖꯦꯜ ꯍꯥꯏꯒꯦ ꯇꯧꯔꯤꯕ ꯋꯥꯗꯣ ꯍꯥꯏꯕ ꯅꯪꯍꯧꯗ꯭ꯔꯦ ꯂꯤꯡꯖꯦꯜ ꯌꯥꯝ ꯁꯥꯎꯅ ꯅꯪ ꯑꯩꯅ ꯁꯨꯝ ꯅꯨꯡꯁꯤꯕꯩ ꯇꯧꯕꯅꯤꯀꯣ ꯅꯠꯇ꯭ꯔꯗꯤ ꯑꯁꯤ ꯍꯥꯏꯕꯒ ꯐꯣꯟ ꯑꯗꯨ ꯂꯪꯊꯣꯛꯂꯒ ꯑꯃꯨꯛ ꯀꯥꯗꯨꯗ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩ ꯃꯄꯥꯟꯗ ꯍꯨꯏ ꯌꯥꯝ ꯀꯟꯅ ꯈꯣꯡꯂꯛꯄꯗꯩ ꯂꯤꯡꯖꯦꯜ ꯑꯗꯣ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯇꯣꯛꯂꯒ ꯀꯅꯥꯒꯤ ꯍꯨꯏꯁꯤꯡꯅꯣꯅꯦ ꯑꯩꯈꯣꯏ ꯁꯨꯃꯥꯡꯁꯤꯗ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯄꯅꯤ ꯃꯈꯣꯏ ꯁꯨꯃꯥꯡ ꯃꯇꯣꯜꯗꯨꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯒ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯂꯩꯔꯤꯕꯗꯣ ꯂꯤꯡꯖꯦꯜ ꯎꯔꯦ ꯑꯗꯨ ꯎꯕꯗ ꯍꯨꯔꯥꯟꯕ ꯂꯥꯛꯏꯕ ꯍꯥꯏꯕꯗꯨꯔ ꯑꯁꯤꯅ ꯅꯨꯄꯤꯅꯒ ꯍꯨꯔꯥꯟꯕ ꯆꯠꯄ ꯍꯥꯏꯁꯦ ꯃꯥꯅ ꯑꯍꯥꯟꯕꯅꯤ ꯏꯃꯤꯠꯁꯤꯗ ꯎꯔꯤꯁꯦ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏ ꯁꯨꯃꯥꯡꯁꯤꯗ ꯀꯔꯤ ꯍꯨꯔꯥꯟꯒꯦꯅ ꯂꯩꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯂꯤꯡꯖꯦꯜꯗꯨ ꯉꯥꯏꯍꯥꯛꯇꯨꯗ ꯚꯥꯞꯀ ꯑꯣꯏꯔꯨꯗꯦ ꯈꯪꯒꯧ ꯀꯧꯔꯒ ꯉꯥꯡꯂꯛꯏ ꯑꯣꯏ ꯑꯣꯏ ꯅꯨꯄꯤ ꯅꯪꯉꯣꯟꯗꯅꯤꯅꯦ ꯀꯧꯔꯤꯁꯦ ꯇꯥꯗ꯭ꯔꯣ ꯀꯔꯤ ꯅꯨꯄꯤꯅꯣꯅꯦ ꯅꯪꯅ ꯍꯨꯔꯥꯟꯕ ꯆꯠꯂꯤꯗꯨꯕꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯅꯪꯅ ꯍꯨꯔꯥꯟꯅꯕ ꯄꯣꯠ ꯆꯩꯒ ꯂꯩꯇꯦ ꯆꯠꯂꯨ ꯆꯠꯂꯨ ꯑꯥꯗ ꯂꯤꯡꯖꯦꯜꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯅꯨꯄꯤꯗꯣ ꯍꯟꯅ ꯌꯦꯡꯂꯝꯗꯕꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯒꯦ ꯍꯦꯛ ꯇꯧꯕꯒ ꯂꯤꯡꯖꯦꯜꯗꯣ ꯑꯃꯨꯛ ꯀꯧꯔꯛꯏ ꯍꯦ ꯍꯦ ꯅꯁꯛ ꯅꯁꯥꯒ ꯈꯪꯕ꯭ꯔꯥ ꯌꯦꯡꯍꯧꯒꯦ ꯑꯩꯈꯣꯏ ꯁꯥꯏ ꯅꯨꯄꯤꯔ ꯑꯣꯟꯊꯣꯛꯂꯛꯑꯣ ꯅꯠꯇ꯭ꯔꯗꯤꯅꯦ ꯃꯌꯥꯝ ꯇꯥꯟꯅꯕ ꯂꯥꯎꯔꯛꯁꯅꯤꯍꯦ ꯌꯥꯝ ꯊꯧꯁꯥꯗꯅ ꯂꯩꯕꯒ ꯁꯥꯔꯤ ꯃꯥꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯨꯕꯗꯒꯤ ꯅꯨꯄꯤ ꯑꯗꯣ ꯅꯣꯛꯅ ꯅꯣꯛꯅ ꯑꯣꯟꯊꯣꯔꯛꯏ ꯃꯃꯥꯏ ꯇꯪꯈꯥꯏ ꯑꯃꯅ ꯁꯔꯨ ꯄꯣꯂꯥꯡ ꯏꯈꯦꯡ ꯉꯥꯛꯇ ꯅꯥꯀꯜ ꯑꯃꯅ ꯏꯈꯦꯡꯂꯛꯇ ꯑꯀꯤꯕ ꯁꯛꯐꯝ ꯅꯣꯛꯅ ꯅꯣꯛꯅ ꯂꯤꯡꯖꯦꯜꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯄꯗꯨꯗ ꯂꯤꯡꯖꯦꯜ ꯑꯗꯣ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ ꯃꯤꯀꯨꯞ ꯑꯃꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯉꯤ ꯊꯣꯡꯅꯥꯎ ꯃꯌꯥꯗꯨꯗ ꯂꯥꯎꯕꯁꯨ ꯉꯝꯗ ꯃꯃꯥ ꯀꯧꯕꯁꯨ ꯉꯝꯗ ꯃꯆꯤ ꯂꯦꯡꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯎꯔꯤꯕ ꯁꯛꯐꯝ ꯑꯀꯤꯕꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ ꯃꯥꯅ ꯑꯗꯨꯝꯅ ꯂꯩꯕꯗꯨꯗ ꯑꯀꯤꯕꯒꯤ ꯁꯛꯐꯝ ꯑꯗꯣ ꯊꯣꯡꯅꯥꯎ ꯃꯅꯥꯛꯇꯝꯅ ꯆꯪꯁꯤꯜꯂꯛꯏ ꯈꯣꯡꯂꯩ ꯊꯨꯅ ꯏꯃꯨꯡ ꯆꯪꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯄꯥꯜ ꯑꯗꯨꯗ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯂꯤꯡꯖꯦꯜꯗꯨ ꯈꯪꯕꯣꯏ ꯀꯩꯕꯣꯏ
ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯇꯨꯡ ꯈꯖꯤꯛ ꯍꯜꯂꯒ ꯂꯩ꯫ ꯊꯣꯡꯅꯥꯎꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯛꯅ ꯅꯣꯛꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯂꯩꯕꯗꯣ ꯃꯗꯨ ꯎꯕꯗ ꯂꯤꯡꯖꯦꯜ ꯂꯩꯃꯥꯏꯗ ꯂꯦꯛꯊꯔꯛꯇꯨꯅ ꯇꯨꯔꯛꯏ꯫ ꯑꯗꯨ ꯎꯕꯗ ꯑꯀꯤꯕꯒꯤ ꯁꯛꯐꯝ ꯑꯣꯜꯂꯝꯕ ꯊꯋꯥꯏ ꯑꯗꯣ ꯁꯛꯐꯝ ꯍꯟꯖꯤꯟꯈ꯭ꯔꯦ꯫ ꯃꯥꯅ ꯍꯤꯡꯂꯤꯉꯩꯒꯤ ꯁꯛꯐꯝ ꯇꯌꯤꯡ ꯇꯌꯤꯡꯕ ꯌꯦꯡꯕꯒꯤ ꯄꯦꯟꯅꯥꯏꯗꯕ ꯏꯪ ꯏꯪ ꯂꯥꯎꯕ ꯃꯥꯏꯊꯣꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯂꯛꯏ꯫ ꯂꯤꯡꯖꯦꯜꯗ ꯃꯨꯟꯅ ꯌꯦꯡꯅ ꯌꯦꯡꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯉꯁꯥꯏ ꯂꯤꯡꯖꯦꯜꯅ ꯀꯣꯏꯂꯥꯎ ꯂꯥꯎꯈꯤꯕꯗꯣ ꯇꯥꯈꯤꯕꯅꯤ ꯂꯩꯃꯁꯨ ꯈꯖꯤꯛꯇꯤ꯫ ꯑꯗꯨꯅ ꯀꯨꯟꯖꯣꯕꯨ ꯀꯧꯔꯛꯂꯒ ꯆꯪꯉꯛꯄꯅꯤ꯫ ꯂꯤꯡꯖꯦꯜꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ "ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯁꯤꯜꯚꯤꯌꯥ, ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯗꯤ? ꯃꯈꯣꯏ ꯕꯕꯥ, ꯑꯉꯥꯡꯁꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯣ꯫ ꯃꯃꯥ, ꯏꯁꯤꯡ ꯈꯖꯤꯛ ꯄꯨꯔꯣ ꯆꯣ, ꯀꯩꯁꯨ ꯇꯧꯔꯣꯏꯅꯦ"꯫ ꯂꯩꯃꯁꯨ ꯇꯥ ꯇꯥ ꯆꯦꯟꯈꯤ ꯏꯁꯤꯡ ꯄꯨꯗꯨꯅ ꯆꯪꯂꯛꯏ꯫ "ꯃꯈꯣꯏ ꯕꯕꯥ, ꯏꯁꯤꯡꯁꯤꯗ ꯂꯩꯔꯁꯦ"꯫ ꯏꯁꯤꯡ ꯑꯗꯣ ꯄꯤꯅ ꯄꯤꯅ ꯊꯣꯡꯅꯥꯎꯔꯣꯝꯗ ꯌꯦꯡꯊꯣꯛꯂꯛꯄꯅꯤ ꯂꯩꯃꯗꯣ꯫ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯍꯦꯛ ꯌꯦꯡꯂꯨꯕꯗ ꯃꯆꯥꯅꯨꯄꯤꯒꯤ ꯁꯛꯐꯝꯗ ꯂꯦꯞꯇꯨꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯂꯩꯃ "ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯂꯤꯡꯖꯦꯜ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯋꯥꯟꯊꯔꯛꯑꯦ꯫ ꯀꯨꯟꯖꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯉꯛꯅ "ꯍꯥꯏ ꯃꯃꯥ"꯫ ꯃꯃꯥꯅ ꯋꯥꯟꯊꯈꯤꯕꯗꯨ ꯎꯕꯗ ꯁꯤꯜꯚꯤꯌꯥꯗꯣ ꯃꯃꯤꯠꯇꯩ ꯃꯄꯤ ꯇꯥꯅ "ꯏꯃꯥ, ꯅꯆꯥ ꯑꯩꯕꯨ ꯀꯔꯤꯒꯤ ꯀꯤꯔꯤꯕꯅꯣ? ꯑꯩꯕꯨ ꯎꯔꯒ ꯀꯔꯤꯒꯤ ꯀꯤꯔꯤꯕꯅꯣ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯃꯃꯤ ꯁꯥꯝꯈ꯭ꯔꯦ꯫ ꯂꯤꯡꯖꯦꯜꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ, ꯂꯩꯃꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ꯫ ꯀꯨꯟꯖꯣꯅ "ꯃꯃꯥ, ꯅꯪꯕꯨ ꯐꯔꯕꯣ? ꯃꯈꯣꯏ ꯕꯕꯥ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯊꯣꯡꯅꯥꯎꯂꯣꯝꯗꯁꯨ ꯌꯦꯡꯂꯛꯏ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯃꯈꯣꯏ ꯃꯁꯦꯜꯗꯨ ꯋꯥ ꯉꯥꯡꯅꯗꯦ, ꯇꯨꯃꯤꯟ ꯂꯩ꯫ ꯃꯈꯣꯏ ꯏꯃꯨꯡ ꯑꯁꯤꯗ ꯍꯟꯗꯛ ꯂꯤꯡꯖꯦꯜ ꯂꯩꯈꯤꯗꯕꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯦ ꯍꯥꯏꯕ ꯃꯈꯣꯏ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯈꯪꯅ ꯈꯪꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯅꯤ꯫ ꯂꯤꯡꯖꯦꯜꯅꯁꯨ ꯌꯥꯗꯕꯅꯤ, ꯃꯔꯝꯗꯤ ꯃꯥꯅ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛ ꯈꯪꯂꯛꯑꯗꯤ ꯈꯟꯕꯗꯒꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅꯤ ꯏꯔꯤꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗꯅꯤ ꯅꯨꯄꯥꯁꯤꯡ ꯑꯗꯣ ꯊꯛꯆꯤꯟ ꯆꯥꯁꯤꯟꯈꯤꯕꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯃꯁꯥꯅ ꯃꯁꯥ ꯀꯥꯎꯕ ꯃꯈꯩ ꯇꯨꯝꯂꯤ꯫ ꯏꯔꯤꯛ ꯑꯌꯨꯛꯇꯒꯤ ꯆꯥꯔꯛ ꯊꯛꯂꯛꯇꯕꯅ ꯆꯥꯛ ꯂꯥꯝꯃꯦ, ꯑꯗꯨꯅ ꯃꯁꯥꯗꯣ ꯂꯩꯕ ꯌꯥꯗ꯭ꯔꯦ꯫ ꯅꯥꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ, ꯀꯟꯅ ꯍꯦꯛ ꯀꯤꯁꯤꯟꯈꯤꯕ ꯑꯣꯏꯕꯅ ꯅꯥꯟꯊꯣꯛꯄꯁꯨ ꯉꯝꯗ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯣ ꯑꯗꯨꯃꯛ ꯋꯥꯅ ꯋꯥꯅ ꯏꯔꯤꯛ ꯂꯩꯕꯗ ꯃꯇꯥꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯄꯒ ꯁꯅꯥꯔꯩ ꯑꯃꯗꯤ ꯏꯕꯣꯜ ꯑꯗꯨ ꯃꯆꯥꯅꯨꯄꯤ ꯏꯔꯤꯛꯀꯤ ꯍꯥꯏꯗꯣꯛꯄ ꯂꯥꯛꯇꯕꯗꯨꯗ ꯍꯦꯟꯅ ꯄꯥꯈꯠꯂꯛꯂꯦ꯫ ꯃꯈꯣꯏꯅ ꯏꯔꯤꯛ ꯑꯗꯣ ꯆꯦꯟꯕ ꯑꯣꯏꯔꯝꯅꯤ ꯍꯥꯏꯅꯁꯨ ꯈꯟꯗꯣꯛꯂꯒ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯌꯨꯛꯀꯤ ꯄꯨꯡ 10, 11 ꯇꯥꯁꯤꯜꯂꯛꯂꯕꯁꯤ ꯐꯥꯎꯕ ꯀꯅꯥꯝ ꯀꯔꯤꯝ ꯍꯥꯏꯗꯕꯅ ꯀꯅꯥꯝ ꯂꯥꯛꯇꯕꯁꯤꯗ ꯄꯥꯈꯠꯂꯛꯂꯦ꯫ "ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯔꯤꯛ, ꯏꯃꯥꯗꯤ ꯃꯥꯡꯖꯔꯦ꯫ ꯏꯆꯥꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ? ꯏꯃꯥ ꯏꯆꯥꯕꯨ ꯎꯗꯕꯗ ꯂꯩꯕ ꯉꯝꯗ꯭ꯔꯦꯅꯦ ꯅꯪꯕꯨ, ꯀꯗꯥꯏꯗ ꯂꯩꯒꯦ"꯫ "ꯃꯃꯥ, ꯅꯪꯕꯨ ꯑꯗꯨꯝꯅꯁꯨ ꯍꯦꯛ ꯇꯧꯈꯤꯅꯨꯅꯦ꯫ ꯍꯧꯖꯤꯛꯇꯤ ꯄꯨꯂꯤꯁꯇ ꯇꯥꯛꯄ ꯇꯥꯕꯅꯤ꯫ ꯃꯣꯏ ꯃꯄꯥ ꯏꯆꯥꯗꯣ ꯁꯣꯏꯔꯔꯣꯏ ꯃꯤꯐꯠꯇꯁꯤꯡꯅ ꯐꯥꯕꯤꯔꯝꯃꯅꯤ꯫ ꯀꯅꯥꯗ ꯀꯔꯤ ꯂꯥꯜꯂꯨꯕꯒꯤꯅꯣ ꯑꯩꯒꯤ ꯏꯆꯥꯕꯨ ꯑꯁꯨꯝꯅ ꯇꯧꯔꯤꯕ? ꯃꯃꯥ ꯑꯩ ꯂꯩꯔꯤꯉꯩ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯃꯥꯒꯤ ꯏꯊꯥꯗꯒꯤ ꯄꯨꯈꯤꯕ ꯌꯥꯔꯣꯏ꯫ ꯃꯣꯏ ꯃꯄꯥ, ꯑꯩꯒꯤ ꯏꯆꯥꯕꯨ ꯐꯪꯅꯕ ꯊꯤꯕꯤꯌꯣ"꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅꯤꯁꯨ ꯂꯩꯔꯤ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯄꯥꯔꯤ ꯍꯣꯏꯒꯤ ꯏꯃꯨꯡ ꯄꯨꯝꯕ ꯃꯈꯣꯏꯗ ꯂꯥꯛꯏ꯫ "ꯏꯕꯨꯡꯉꯣ ꯄꯥꯔꯤ, ꯅꯪꯕꯨ ꯉꯔꯥꯡ ꯃꯍꯥꯛꯀ ꯄꯥꯎ ꯐꯥꯎꯅꯈꯤꯕ꯭ꯔꯥ"꯫ "ꯐꯥꯎꯅꯩ, ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯆꯠꯅꯤꯗꯤ ꯍꯥꯏꯔꯝꯗꯦ"꯫ ꯄꯥꯔꯤ ꯏꯔꯤꯛꯅꯗꯤ ꯍꯥꯏꯔꯝꯃꯤ ꯂꯤꯡꯖꯦꯜꯒ ꯆꯠꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯔꯤꯅ ꯋꯥꯐꯝ ꯑꯗꯣ ꯂꯣꯠꯁꯤꯟꯈ꯭ꯔꯦ꯫ ꯃꯥꯅ ꯂꯣꯠꯁꯤꯟꯈꯤꯕꯒꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯃꯗꯨ ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯦ꯫ ꯃꯥꯅ ꯑꯣꯏꯅ ꯇꯞꯅ ꯊꯤꯒꯠꯀꯦ ꯈꯟꯈ꯭ꯔꯦ ꯄꯥꯔꯤꯒꯤ ꯋꯥꯈꯜꯗ꯫ "ꯃꯁꯤ ꯅꯨꯄꯤꯁꯦ ꯉꯔꯥꯡꯗꯒꯤ
ꯀꯩꯝ ꯆꯥꯔꯝꯈꯤꯔꯣꯏ ꯀꯩꯅꯣ ꯈꯔ ꯄꯤꯖꯁꯦ ꯍꯦꯔꯥ ꯁꯤꯔꯝꯗꯥꯏꯁꯤꯗ ꯀꯔꯤꯕꯨ ꯄꯤꯖꯈꯤꯁꯦ ꯍꯥꯏꯅꯣ ꯑꯣ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯍꯤꯡꯈꯤꯗꯣꯏꯁꯦ ꯑꯩꯈꯣꯏꯕꯨ ꯄꯥꯞ ꯄꯨꯔꯣꯏꯗ꯭ꯔꯣ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯃꯗꯣ ꯂꯨꯍꯣꯡꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯁꯤ ꯍꯥꯠꯈꯤꯅꯨ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯅꯦ ꯆꯠꯂꯣ ꯀꯩꯀꯩꯅꯣ ꯈꯔ ꯄꯤꯖꯔꯨꯆꯣ ꯃꯈꯣꯏꯁꯤꯡꯁꯤꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯂꯒ ꯏꯔꯤꯛꯀꯤ ꯃꯈꯨꯠ ꯄꯨꯜꯂꯤꯕꯗꯣ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯁꯦ ꯆꯥꯁꯤꯜꯂꯨ ꯏꯔꯤꯛ ꯈꯔ ꯁꯥꯎꯔꯣ ꯆꯥꯔꯣꯏ ꯅꯣꯏꯅ ꯁꯤꯒꯨꯝꯕ ꯈꯔ ꯄꯤꯔꯒ ꯑꯩꯅ ꯆꯥꯗꯧ ꯅꯠꯇꯦ ꯍꯣꯏ ꯅꯁꯛ ꯏꯐ ꯐꯖꯈꯩ ꯆꯥꯁꯤꯜꯂꯨꯁꯦ ꯅꯣꯏ ꯄꯩꯁꯥ ꯀꯌꯥꯝ ꯄꯤꯒꯦ ꯂꯤꯡꯖꯦꯜꯅ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯃꯥꯅ ꯄꯤꯔꯤꯕ ꯄꯩꯁꯥꯗꯨꯗꯒꯤ ꯍꯦꯟꯅ ꯑꯩ ꯄꯤꯒꯦ ꯄꯩꯁꯥꯗꯣ ꯑꯣ ꯑꯩꯈꯣꯏꯁꯦ ꯅꯣꯏ ꯅꯄꯥ ꯅꯃꯥꯁꯤꯡꯗꯨꯅ ꯄꯩꯁꯥ ꯄꯤꯔꯒ ꯃꯤꯅꯥꯏ ꯑꯣꯏꯅ ꯊꯝꯕ ꯃꯥꯜꯂꯨꯔꯕ ꯍꯥ ꯅꯨꯄꯥꯗꯣ ꯁꯥꯎꯒꯠꯂꯛꯏ ꯏꯔꯤꯛꯇ ꯉꯥꯡꯂꯛꯏ ꯑꯩꯈꯣꯏꯁꯦ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯅꯠꯇꯦ ꯈꯪꯂꯕ꯭ꯔꯥ ꯉꯔꯥꯡꯒꯤ ꯅꯨꯄꯤꯗꯨꯅ ꯃꯃꯥꯡꯗ ꯃꯥꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯅꯨꯄꯤꯗꯣ ꯍꯥꯠꯄꯗ ꯌꯥꯎꯔꯨꯕꯗꯒꯤ ꯃꯁꯤꯁꯨ ꯇꯧꯗ ꯌꯥꯗꯗꯅ ꯇꯧꯔꯤꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯀꯔꯤ ꯍꯥꯏꯕ ꯃꯇꯝꯗꯣ ꯑꯩꯈꯣꯏꯁꯨ ꯄꯩꯁꯥꯗ ꯉꯥꯎꯕ ꯄꯩꯁꯥ ꯄꯥꯝꯃꯨꯕꯩ ꯇꯧꯈꯤꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕ ꯃꯇꯝ ꯑꯆꯨꯝ ꯃꯔꯥꯟ ꯈꯪꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯅꯪꯕꯨ ꯑꯃꯨꯛ ꯐꯥꯔꯦ ꯃꯁꯦ ꯑꯩꯈꯣꯏ ꯇꯧꯅꯤꯡꯗꯅ ꯇꯧꯕ ꯅꯠꯇꯦ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯄꯨꯂꯤꯁꯇ ꯇꯥꯛꯀꯅꯤ ꯃꯥꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯤ ꯍꯥꯏꯕꯗꯒꯤ ꯇꯧꯔꯤꯕ ꯊꯕꯛꯅꯤ ꯈꯪꯉꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯏꯔꯤꯛ ꯇꯨꯃꯤꯟꯅ ꯂꯩ ꯃꯄꯥꯜꯗꯒꯤ ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯆꯪꯂꯛꯂꯒ ꯀꯔꯤꯅꯣ ꯅꯪꯅ ꯅꯨꯄꯤꯁꯤꯗ ꯍꯥꯏꯗꯣꯛꯂꯤꯕꯁꯦ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯩ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯑꯩꯈꯣꯏꯒꯤꯁꯨ ꯏꯔꯥꯟ ꯑꯃꯗꯤ ꯂꯩꯔꯨꯕꯅꯤꯅ ꯇꯧꯗ ꯌꯥꯗꯗꯅ ꯇꯧꯔꯤꯕꯅꯤ ꯃꯁꯤ ꯅꯪ ꯀꯥꯎꯔꯕ꯭ꯔꯣ ꯀꯥꯎꯗꯦ ꯀꯥꯎꯗꯕꯗꯨꯅꯅꯤ ꯏꯔꯤꯛ ꯋꯥꯈꯜ ꯈꯜꯂꯒ ꯇꯞꯅ ꯃꯈꯣꯏꯁꯤꯡꯗ ꯍꯥꯏꯔꯦ ꯅꯈꯣꯏꯗ ꯀꯩꯁꯨ ꯇꯧꯍꯜꯂꯣꯏ ꯑꯩ ꯊꯥꯗꯣꯛꯑꯣ ꯑꯩꯅ ꯅꯈꯣꯏ ꯅꯔꯥ ꯂꯩꯇꯦ ꯍꯥꯏꯒꯦ ꯑꯗꯨꯒ ꯃꯔꯥ ꯂꯩꯔꯤꯕ ꯃꯍꯥꯛ ꯑꯣꯏꯅ ꯄꯨꯂꯤꯁꯇ ꯐꯥꯍꯟꯒꯦꯁꯦ ꯑꯩꯕꯨ ꯊꯥꯖꯧ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯏꯔꯤꯛꯀꯤ ꯋꯥꯏ ꯑꯗꯨꯗ ꯃꯈꯣꯏ ꯅꯨꯄꯥꯁꯤꯡ ꯑꯗꯣ ꯌꯦꯡꯅꯩ ꯑꯃꯅ ꯑꯃꯗ ꯁꯣꯝꯗ ꯂꯤꯡꯖꯦꯜꯒꯤ ꯌꯨꯝ ꯑꯗꯣ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯤꯜꯂꯤ ꯂꯨꯍꯣꯡꯕ ꯃꯌꯥꯒꯤ ꯂꯤꯡꯖꯦꯜꯁꯨ ꯃꯀꯦ ꯁꯦꯝꯗꯨꯅ ꯂꯩꯔꯤ ꯑꯇꯦꯟꯕ ꯃꯇꯝꯁꯤꯗ ꯀꯝꯗꯧꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡꯅꯣ ꯄꯣꯏꯔꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯔꯩ ꯀꯥ ꯍꯦꯟꯅ ꯌꯦꯠꯂꯨꯗ꯭ꯔꯦ ꯃꯥꯒꯤꯗꯤ ꯊꯋꯥꯏꯗ ꯍꯦꯟꯅꯁꯨ ꯅꯨꯡꯁꯤꯖꯕꯤ ꯄꯥꯝꯖꯕꯤ ꯁꯤꯜꯚꯤꯌꯥꯒꯅꯤꯅ ꯅꯨꯃꯤꯠ 5ꯅꯤꯗ ꯉꯥꯏꯔꯦ ꯍꯥꯏꯕ ꯌꯥꯏ ꯂꯨꯍꯣꯡꯗꯧꯕ ꯃꯇꯝꯒꯤ ꯈꯣꯡꯆꯠꯄꯨ ꯀꯅꯥꯅ ꯊꯤꯡꯂꯨꯅꯤ ꯏꯔꯤꯛꯀꯤ ꯃꯄꯥꯎ ꯉꯁꯤꯁꯨ ꯀꯔꯤꯝꯇ ꯇꯥꯗ꯭ꯔꯤ ꯈꯪꯗ꯭ꯔꯤ ꯄꯥꯔꯤꯁꯨ ꯀꯟꯅ ꯊꯤꯔꯤ ꯍꯥꯏꯖꯕꯇꯅꯤ ꯃꯥꯅ ꯁꯦꯟꯅꯔꯤꯕ ꯊꯤꯔꯤꯕꯁꯦ ꯂꯤꯡꯖꯦꯜꯅ ꯀꯔꯤ ꯇꯧꯔꯤꯕ ꯍꯥꯏꯕ ꯑꯁꯤꯅꯤ ꯃꯔꯝꯗꯤ ꯏꯔꯤꯛꯅ ꯂꯤꯡꯖꯦꯜ ꯄꯜꯂꯝꯕꯗꯨꯅꯅꯤ ꯁꯣꯝꯗ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯗꯧꯔꯦ ꯑꯩ ꯂꯨꯍꯣꯡꯗꯧꯔꯦ ꯄꯣꯏꯔꯩꯒ ꯄꯣꯏꯔꯩ ꯑꯩꯒꯤ ꯑꯣꯏꯔꯅꯤ ꯄꯣꯏꯔꯩ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ ꯑꯩꯒꯤꯅꯤ ꯄꯣꯏꯔꯩꯗꯤ ꯑꯩ ꯈꯛꯀꯤꯅꯤ ꯀꯞꯁꯤꯟꯅꯔꯒ ꯄꯤꯔꯤ ꯄꯤꯔꯤꯒ ꯇꯧꯁꯤꯟꯅꯔꯒ ꯌꯥꯝ ꯎꯁꯤꯠꯇꯕꯩ ꯃꯑꯣꯡꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯤꯜꯚꯤꯌꯥ ꯍꯥꯏꯕꯤ ꯏꯕꯦꯝꯃ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯦꯠꯄꯁꯦ ꯁꯤꯔ ꯐꯥꯎꯕ ꯌꯦꯠꯂꯤꯗꯀꯣ ꯅꯠꯇꯦꯅꯦ ꯌꯨꯝꯁꯤꯗ ꯆꯪꯕ ꯉꯝꯗ꯭ꯔꯦ ꯈꯪꯂꯕꯅꯤ ꯍꯥꯏꯗꯤ ꯃꯊꯛꯇ ꯁꯤꯔꯦ ꯍꯥꯏꯔꯗꯤꯅꯦ ꯃꯊꯛꯇ ꯂꯩꯈꯤꯕ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯇꯞꯅꯔꯥꯏ ꯁꯥꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛꯁꯨ ꯀꯤꯍꯟ ꯈꯪꯍꯟꯗꯅ ꯂꯩꯔꯤ ꯅꯍꯥꯟꯗꯁꯨ ꯊꯣꯡꯅꯥꯎꯁꯤꯗ ꯑꯩꯕꯨ ꯍꯥꯏꯖꯕꯇꯅꯤ ꯃꯥ ꯇꯁꯦꯡꯅꯗꯤ ꯅꯨꯃꯤꯠꯇꯣ ꯀꯤꯈꯤꯕꯅꯤ ꯀꯤꯗꯕ ꯁꯥꯔꯒ ꯍꯔꯥꯎꯃꯟꯕꯒꯤ ꯍꯥꯏꯔꯤꯕꯅꯤ ꯂꯤꯡꯖꯦꯜ ꯅꯣꯡꯃꯤ ꯇꯧꯔꯒ ꯑꯃꯨꯛ ꯏꯔꯤꯛ ꯅꯨꯡꯉꯥꯏꯇꯦꯗ ꯅꯪꯁꯨ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯔꯝꯂꯕꯗꯤ इलंब तारबदी अैगी लुहोंग कायसे केथरगा यावजगदबनीदो यावबो फंगद्रेदो पारी
ꯅꯪꯒꯤꯁꯨ ꯀꯨꯏꯔꯔꯣꯏ ꯂꯨꯍꯣꯡꯕ ꯊꯥ ꯐꯥꯕꯒ ꯅꯪꯒꯤ ꯇꯔꯜ ꯑꯃꯨꯛ ꯇꯥꯔꯗꯣꯏꯅꯤ ꯅꯈꯣꯏꯍꯨꯝ ꯂꯩꯔꯤꯕꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯇꯞꯅ ꯇꯞꯅ ꯁꯤꯜꯂꯛꯀꯅꯤꯗ꯫ ꯋꯥꯔꯤꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯗꯣꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫